ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯁꯨꯝ ꯆꯔꯥ ꯑꯃ ꯍꯦꯛꯀꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯌꯥꯝ ꯐꯖꯃꯟꯕꯗ ꯚꯤꯗꯤꯑꯣ ꯅꯝꯃ ꯏꯅꯦ ꯍꯣꯔꯦꯟ ꯍꯪꯒꯥꯝꯁꯦ ꯌꯥꯝꯅꯗꯤ ꯍꯦꯛꯑꯒꯨꯝꯒꯦ ꯌꯥꯝ ꯐꯖꯩꯌꯦ ꯇꯣꯛꯀꯗꯧꯕ ꯄꯥꯝꯃꯨꯏ ꯈꯔꯁꯨ ꯃꯝꯖꯜꯂꯕ ꯈꯔꯁꯨ ꯃꯝꯃꯦꯕ ꯅꯝꯃꯁꯦ ꯄꯨꯡꯁꯦ ꯊꯣꯡꯉ ꯆꯥꯕ ꯑꯣꯏꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯊꯣꯡꯉ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯉꯁꯤ ꯌꯥꯔꯦ ꯁꯤꯒꯩ ꯍꯦꯛꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯕꯥꯅꯤꯇꯪ ꯑꯣꯏꯕꯅꯤꯅ ꯀꯣꯟꯅꯔꯅꯤ ꯌꯥꯝ ꯍꯦꯛꯇꯣꯛꯄ ꯄꯥꯝꯃꯨꯏꯕ ꯌꯥꯝ ꯊꯥꯕ ꯅꯠꯇꯕꯅꯤꯅ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯇꯔꯥ ꯐꯔꯗꯤ ꯌꯥꯔꯅꯤ ꯌꯥꯝ ꯌꯥꯝꯃꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯒꯩ ꯇꯧꯔꯁꯨ ꯑꯣꯏꯖꯔꯁꯅꯨ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯔ ꯂꯣꯏꯔꯦ ꯍꯦꯛꯎꯔꯅꯨ ꯏꯃꯦ ꯍꯦꯛꯈꯤꯗꯧꯔꯦ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯍꯦꯛꯇꯣꯛꯇꯣꯏꯕ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯍꯥꯏꯕ ꯆꯥꯔꯤ ꯀꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯑꯁꯤ ꯍꯨꯟꯕꯗꯣ ꯌꯥꯅꯤ ꯌꯥꯝꯃꯟꯒꯔꯦ ꯑꯩ ꯅꯣꯏ ꯍꯦꯛꯅꯕ ꯈꯥꯛꯏꯅꯤ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯤꯗꯕꯤꯗꯣ ꯐꯅꯌꯥꯝ ꯄꯤꯔꯛꯑꯦ ꯌꯦꯡꯉꯣ ꯆꯔꯥꯅꯦꯗꯤ ꯀꯣꯟꯅꯔꯅꯤ ꯆꯥꯎꯔꯒꯦ ꯀꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯁꯤꯔ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯎꯂꯦꯟꯕ ꯁꯦ ꯍꯥꯏ ꯍꯥꯏꯖꯜꯂꯨ ꯁꯤꯗ ꯍꯥꯏ ꯍꯥꯏꯖꯜꯂꯨ ꯍꯥꯏ ꯇꯧꯔꯣꯁꯦ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯒ ꯏꯀꯥꯏꯔꯕ ꯅꯅꯥꯎꯗꯤ ꯍꯪꯒꯥꯝ ꯆꯥꯎꯔꯁꯤꯔ ꯌꯨꯝ ꯆꯠꯂꯒ ꯅꯅꯥꯎ ꯀꯥꯏꯅꯣ ꯅꯅꯥꯎꯗ ꯑꯝꯇ ꯅꯅꯥꯎꯗꯤ ꯅꯅꯥꯎ ꯀꯔꯥꯏ ꯁꯤ ꯅꯅꯥꯎꯔꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯅꯥꯎꯁꯦ ꯍꯥ ꯅꯅꯥꯎꯗꯤ ꯃꯌꯥꯝ ꯑꯩ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄꯗꯤ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯝꯒꯦ CureSkin ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯃꯣꯏꯁꯦ ꯗꯣꯛꯇꯔꯅ ꯀꯟꯁꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯇꯣꯉꯥꯟꯅ ꯃꯣꯏꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏ AI ꯇꯦꯛꯅꯣꯂꯣꯖꯤ ꯌꯨꯁ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯁ꯭ꯀꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯂꯩꯔꯝꯕ ꯄꯣꯔꯁ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯄꯤꯝꯄꯜꯁ ꯂꯩꯕ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯂꯩꯕꯁꯤꯡꯗꯣ ꯃꯣꯏꯅ ꯗꯤꯇꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯥꯔꯛꯄꯅꯦꯕꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤन ꯇꯥꯏꯞ ꯃꯥꯟꯅꯗꯕꯒꯨꯝꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯗꯛ ꯃꯥꯟꯅꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯔꯛꯄ ꯄ꯭ꯔꯗꯛꯁꯦ ꯁꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯌꯨꯁ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯃꯥꯟꯅꯗꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯄꯣꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯅꯥꯏꯠ ꯇꯥꯏꯝꯒꯤ ꯍꯥꯏꯔꯛꯑꯒꯦ ꯅꯥꯏꯠ ꯇꯥꯏꯝꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯐꯦꯁ ꯋꯥꯁꯁꯦ ꯇꯥꯔꯅꯤꯀꯣ ꯇꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯃꯣꯏꯆꯨꯔꯥꯏꯖꯔꯁꯦ ꯍꯥꯟꯅ ꯈꯔ ꯇꯩꯕꯤꯔꯅꯤ ꯀꯣ ꯃꯣꯏꯆꯨꯔꯥꯏꯖꯔ ꯇꯩꯔꯒ ꯇꯨꯝꯃꯅꯤ ꯑꯗꯣ ꯑꯜꯇꯔꯅꯦꯇꯤቭ ꯗꯦꯖ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯂꯣꯝ ꯁꯤꯗ ꯍꯥꯏꯗꯤ ꯃꯥꯏꯗ ꯄꯤꯝꯄꯜꯁꯀꯨꯝꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯦꯛꯅꯤꯒꯨꯝꯕ ꯂꯩꯕꯗꯣ ꯁꯤꯁꯦ ꯑꯜꯇꯔꯅꯦꯇꯤቭ ꯗꯦꯖ ꯇꯩꯅꯅꯕ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯇꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯇꯩꯗꯣꯏꯅꯤꯅ ꯁꯤꯁꯦ ꯇꯩꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯇꯥꯔ ꯃꯇꯨꯡꯗ ꯁꯤ ꯇꯩꯕꯤꯔꯅꯤ ꯇꯩꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ 30 ꯃꯤꯅꯤꯠꯁ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯆꯨꯔꯥꯏꯖꯔꯁꯦ ꯑꯃꯨꯛ ꯇꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯐꯩꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯦꯕ꯭ꯔꯤ ꯃꯟ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯌꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯆꯥꯔꯠ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯦ ꯍꯥꯏꯗꯤ ꯁꯤ ꯄ꯭ꯔꯗꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯌꯥꯝꯅ ꯀꯥꯟꯅꯩꯌꯦ ꯃꯣꯏꯁꯦ ꯁꯝꯒꯤꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯀꯤꯁꯨ ꯑꯅꯤꯃꯛꯀꯤꯅꯦ ꯑꯗꯣ ꯃꯥꯏꯒꯤꯁꯤꯅ ꯑꯩꯅ ꯌꯨꯁ ꯇꯧꯔꯕꯅꯤꯅ ꯑꯩꯅ ꯄ꯭ꯔꯤꯐꯔ ꯇꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯁꯤ CureSkinꯁꯦ ꯀꯃꯥꯏꯅ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯞ ꯁ꯭ꯇꯣꯔꯗꯒꯤꯀꯣ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦ ꯃꯥꯒꯤ CureSkin ꯍꯥꯏꯔꯤꯕ ꯑꯦꯞꯁꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯁꯦ ꯃꯣꯏꯅ ꯗꯤꯇꯦꯛ ꯇꯧꯕꯤꯔꯛꯑꯅꯤ AI ꯇꯦꯛꯅꯣꯂꯣꯖꯤ ꯌꯨꯁ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯝꯄꯜꯁ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯥꯔ ꯂꯩꯕ ꯈꯣꯠꯄ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯗꯤꯇꯦꯛ ꯇꯧꯔꯅꯤꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯗꯣꯛꯇꯔꯁꯤꯅ ꯁꯣꯝꯁꯦ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯔꯤꯠ ꯋꯨꯃꯦꯟꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯂꯩꯔꯕ ꯈꯣꯠꯂꯕ ꯂꯣꯏꯅ ꯗꯤꯇꯦꯜꯁꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯑꯃꯁꯨ ꯐꯪꯒꯅꯤ ꯗꯣꯛꯇꯔꯁꯤꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯤꯗꯥꯛꯁꯦ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯐꯦꯁ ꯋꯥꯁꯅꯦ ꯃꯣꯏꯆꯨꯔꯥꯏꯖꯔ ꯁꯟꯁꯀ꯭ꯔꯤꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯍꯤꯡ ꯂꯩꯔꯝꯕ ꯇꯥꯔꯒꯅ ꯇꯣꯉꯥꯟꯕ ꯃꯣꯂꯣꯝ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯅꯤ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯊꯥꯕꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯊꯥꯔꯛꯄꯁꯤꯁꯨ ꯋꯤꯗꯤꯟ ꯑꯗꯨꯝ 5 ꯅꯠꯇ꯭ꯔꯒ 7 ꯗꯦꯖꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯦꯕ꯭ꯔꯤ ꯃꯟ ꯈꯨꯗꯤꯡꯒꯤꯁꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯥꯏꯗ ꯆꯥꯟꯅꯗꯕ ꯈꯣꯠꯇꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯂꯣꯏ ꯍꯥꯏꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯁꯤꯁꯦ ꯐꯥꯔꯁ ꯐ꯭ꯌꯨ ꯗꯦꯖꯇꯗꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯇꯩꯔꯒ ꯑꯩ ꯃꯥꯏꯁꯦ ꯀꯥꯟꯅꯕ ꯐꯪꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯦꯠꯂꯤꯁ ꯃꯣꯏ ꯊꯥ ꯑꯃꯃꯨꯛ ꯌꯨꯁ ꯇꯧꯕꯤꯌꯣ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯒ ꯔꯤꯖꯜꯠ
पुथोदी यारोइबको अदुदुना हाना यूज तौबिरगा आफ्टर 1 मंथ मतुंग द रिजल्ट्स तम तम लाकनी अदो यामना नुंगाइबा प्रोडक्ट ने अदो मयाम सो अमतंग यूज तौबियो अदुगा हाइरिबा असानी 100 एगी कूपन कोड सी कूपन कोड से हुजिक्ति असानी 200 ऐसे यूज तौबियो असानी 200 यूज तौ तारगदी 200 ऑफर वैना फंगदोइने हुजि हुजि की ओइना अदो हुजि हुजि 1500 लेरिबा अमाउंट से असानी 200 हाइबा कूपन कोड से यूज तौबिबा तारगदी 200 ऑफर फंगनी ममांग 100 खतंग ऑफर फंगमबदो हनगे 200 ओइदोइने अदुदुना मयाम याम तंजा चारिंगाइ सिदा मयाम सो ऑर्डर सनबिरो ओ अदुदुगा कानाबसे मयाम पुना लौमिनारसी सिलेरे हंगामदो थोंगागे ngaje ma tawrage singju ma tawraga charage Sorry. Hanggang siang ko yung tunggo siya niyam na uwi mo nga. Sinjang hindi yung hao chamaga. Sino Bora kitang hauge. Bora yan tabida ham ano ga hanggang mo bora ga yan chaning ng sise dina 이 영상 싱주제 아이나 이싱다 따로가 기타 복토알레 아깡바네 봐봐 юм데 타락바네 마시 로인 자토게 진짜 도로 살라이 잘한다 만남지 나리 만남지 누시에 이 쿠치모 양 사가지고 는 봐야 돼 나는 싫어. 남지. 이제 아까 보이죠? 얼마나 만남는 남미고 하디 양 프레스 오이냐 만남지. 양 프레스 오이로. юм데 그 말도 다 그냥 뭔가 다 오하디야. Rồi rang tôi sẽ lại rít bora tôi sẽ lại tay ra mayam thongba loina lore chana ba tawra age singju do silai re dagi hangam do na silai re hangam thongba do manin ga wang kari dagi ko na khra yaw re thabi ne gajar ne de kopi ne duga nga tawba ne bora kha jo haure tan tawrasi dudi nga jan sa thoke sangam jam hau mal Em thích nó hơi em thích nó bụi hằng cái gì
ꯃꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯉꯥꯁꯦ ꯃꯜꯂꯒ ꯆꯥꯗ꯭ꯔꯗꯤ ꯀꯣꯕꯤꯁꯦ ꯀꯣꯠꯂ ꯆꯥꯔꯦ ꯉꯥꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯝ ꯇꯥꯔꯗꯤ ꯗꯥꯏꯔꯦꯁꯤꯒ ꯆꯦ ꯀꯥꯖꯜ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯪꯒꯥꯝꯁꯦ ꯆꯥꯛꯁꯤꯡꯁꯨ ꯃꯔꯣꯝ ꯍꯥꯎꯔꯤꯕ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯃꯤꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯌꯨꯝꯊꯪꯅꯕ ꯑꯗꯨꯅꯅꯦ ꯑꯩ ꯑꯁꯤꯗꯤ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯊꯣꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯤꯜꯁꯦ ꯈꯣꯡꯕ ꯍꯧꯔꯛꯑꯦꯕ ꯌꯥꯝ ꯇꯜꯂꯦ ꯌꯥꯝꯅ ꯃꯣꯏ ꯃꯈꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯖꯔ ꯇꯧꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯈꯪꯗꯦ ꯇꯥꯍꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯗꯝ ꯌꯥꯗꯦ ꯍꯧꯒ꯭ꯔꯦ ꯐꯖꯔꯦ ꯇꯜꯂꯦ
ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯝ ꯁꯥꯎ ꯌꯥꯗꯦꯀꯣ ꯃꯤꯜꯁꯦ ꯃꯈꯣꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯪꯅꯕꯗꯅꯦ ꯃꯣꯏ ꯃꯤꯜ ꯂꯩꯕꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 10 ꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨꯝ ꯉꯪꯉ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯣꯛ ꯆꯤꯛꯑꯦꯕ ꯇꯥꯕꯗ ꯉꯁꯤꯗꯣ ꯈꯔ ꯐꯕꯩ ꯇꯥꯏꯞꯇ ꯃꯣꯏ ꯉꯁꯥꯏ ꯄꯥꯛꯅ ꯉꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯌꯥꯗꯧ ꯃꯥꯜꯂꯦꯅ ꯅꯝꯃꯛꯄꯅꯦ ꯑꯗꯨꯒ ꯆꯥꯔꯤꯉꯩꯁꯤ ꯇꯧꯁꯜꯂꯛꯏꯁꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯤꯜꯁꯦ ꯂꯣꯏꯕ ꯉꯥꯏꯕꯅꯦ ꯑꯗꯣ ꯀꯨꯏꯔꯦ ꯐꯝꯒꯠꯂꯛꯏꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗ꯭ꯔꯦ ꯑꯗꯣ ꯂꯣꯏꯁꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯊꯪꯗꯗꯤ ꯃꯤꯜ ꯃꯣꯏ ꯂꯦꯞꯄꯤꯉꯥꯏꯗ ꯑꯣꯏꯅ ꯅꯝꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯕꯥꯏ ꯕꯥꯏ